ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯖꯤꯔꯤ ꯀꯗꯝ ꯇꯔꯥ ꯑꯩꯈꯣꯏ ꯃꯥꯙꯧꯍꯣꯏꯗ ꯆꯠꯄꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯙꯧꯍꯣꯏꯗ ꯑꯩꯁꯦ ꯆꯍꯤ 3-4 ꯂꯥꯏꯔꯤꯛ ꯇꯝꯅ ꯂꯩꯔꯛꯏꯌꯦ ꯃꯥꯙꯧꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯌꯦ ꯅꯣꯡꯃ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯅ ꯆꯩꯅ ꯑꯃꯠꯇ ꯇꯧꯗꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯝꯇ ꯁꯨꯍꯟꯗꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯁꯨ ꯃꯥꯙꯧꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯆꯠꯇꯕꯁꯤꯅ ngasi ꯆꯠꯂꯤꯅꯦꯕꯀꯣ ꯆꯠꯅꯤꯡꯉꯦ ꯍꯥꯏꯅꯁꯨ ꯍꯦꯛ ꯄꯥꯛ ꯆꯠꯄ ꯐꯪꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯃꯥꯅꯦ ꯑꯩ ꯍꯁꯕꯦꯟꯅꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯃꯃꯥꯟꯅꯕꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯤꯅꯦ ꯉꯁꯤꯁꯨ ꯊꯕꯛ ꯑꯃ ꯊꯣꯛꯄꯒꯤ ꯆꯠꯂꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯍꯦꯛ ꯆꯠꯄ ꯍꯥꯏꯗꯣ ꯐꯪꯗꯦꯕꯀꯣ ꯑꯩꯒꯤ ꯆꯦ ꯑꯃ ꯂꯧꯕ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯃꯥꯙꯧꯍꯣꯏꯗ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯌꯦ ꯃꯇꯝꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯌꯦꯕꯀꯣ ꯃꯥꯙꯧꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅꯔꯒ ꯍꯦꯜꯂꯦꯕꯀꯣ ꯅꯨꯡꯁꯤꯕꯁꯦ ꯌꯨꯝ ꯄꯥꯜꯂꯛꯑꯀꯥꯟꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯚꯦꯂꯨꯁꯨ ꯈꯪꯉꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯖꯤꯔꯤꯒꯤ ꯂꯝꯕꯤꯅꯦ ꯒꯥꯔꯤ ꯇ꯭ꯔꯛ ꯃꯌꯥꯝꯁꯦ ꯂꯣꯗ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯈꯨꯁꯥꯡ ꯑꯃ ꯇꯧꯋꯦꯕꯀꯣ ꯖꯤꯔꯤꯒꯁꯦ ꯆꯠꯇꯕ ꯑꯣꯈꯥꯛ ꯀꯨꯏꯔꯦ ꯂꯥꯟ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯤꯗꯅꯀꯣ ꯖꯤꯔꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯤꯔꯦꯕꯀꯣ ꯂꯥꯟ ꯇꯧꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯆꯠꯇꯕꯁꯦ ꯉꯁꯤ ꯆꯠꯂꯤꯁꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯙꯧꯍꯣꯏ ꯌꯧꯔꯒ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ ꯏꯆꯥꯅꯨꯄꯥꯁꯨ ꯂꯝꯕꯤꯗ ꯑꯣꯕꯁꯦ ꯈꯇꯪ ꯆꯠꯀꯅꯤ ꯑꯣꯒꯅꯤ ꯑꯗꯨꯅ ꯕ꯭ꯂꯣꯛꯀꯁꯦ ꯐꯖꯅ ꯅꯝꯕ ꯉꯝꯗꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯂꯝꯕꯤꯁꯤꯒ 6-7ꯂꯛ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯆꯠꯄꯗ ꯑꯣꯔꯤꯁꯦꯀꯣ ꯑꯗꯣ ꯍꯜꯂꯛꯄꯗꯁꯨ ꯑꯗꯨꯝ 3-4ꯔꯛ ꯑꯣꯔꯦ ꯍꯜꯂꯛꯄꯗꯁꯨ ꯑꯗꯨꯅ ꯑꯉꯥꯡꯒ ꯆꯠꯃꯤꯟꯅꯕꯁꯦ ꯃꯥꯛꯁꯦ ꯀꯥꯔ ꯇꯣꯡꯕ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯍꯥꯡꯕ ꯇꯨꯛꯇꯨꯀꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯣꯇꯣꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗꯣ ꯆꯥꯅ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯖꯩꯕꯀꯣ ꯑꯗꯣ ꯀꯥꯔ ꯃꯅꯨꯡꯗ ꯇꯣꯡꯉ ꯆꯠꯄꯁꯦ ꯃꯥꯁꯦ ꯐꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯪꯑꯣꯠꯇ ꯑꯣꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯁꯤꯡꯒ꯭ꯔꯥꯒꯤ ꯁꯦꯞꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯁꯤꯡꯒ꯭ꯔꯥꯒꯤ ꯁꯦꯞꯁꯦ ꯑꯉꯥꯡꯁꯤꯅ ꯃꯦꯠꯈꯥꯏ ꯂꯩꯔꯝꯃꯦ ꯆꯥꯅꯤꯡꯃꯟꯒꯤꯅ ꯁꯤ ꯍꯣꯔꯦ ꯑꯗꯨ ꯄꯨꯊꯣ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯁꯤꯗ ꯎꯅꯤꯡꯃꯟꯒꯤꯅ ꯂꯥꯛꯏꯅꯤ ꯍꯥꯏꯗꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯉꯣꯟꯗ ꯌꯥꯗ ꯁꯤꯒꯅ ꯑꯩꯈꯣꯏ ꯍꯦꯔꯣ ꯂꯩꯔꯦ ꯆꯥꯔꯣ ꯍꯥ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇꯦ ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯕꯤꯌꯨꯅ ꯅꯪ ꯇꯧꯕꯤꯔꯣ ꯀꯥꯏꯕꯤꯔꯣ ꯅꯪꯒꯤ ꯑꯥꯏꯐꯣꯟꯗꯣ ꯁꯤꯒ ꯑꯩꯈꯣꯏ ꯃꯥꯙꯧ ꯂꯩꯔꯦ ꯃꯥꯙꯧ ꯑꯝꯇ ꯌꯦꯡꯍꯧꯁꯦ ꯀꯨꯏꯔꯦ ꯎꯗꯕ ꯑꯩꯈꯣꯏ ꯃꯥꯙꯧꯁꯦ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯅꯪꯗꯤ ꯖꯣꯏ ꯇꯧꯔꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯄꯨꯔꯥ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯥꯛꯄꯒ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯆꯠꯇꯣꯔꯦꯕꯀꯣ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯕ꯭ꯂꯣꯛꯀꯁꯦ ꯅꯝꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯤꯆꯦꯅ ꯐꯛꯄꯥꯏ ꯍꯦꯛꯄꯤꯔꯤ ꯃꯣꯏ ꯐꯛꯄꯥꯏ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗꯅ ꯑꯩ ꯍꯁꯕꯦꯟ ꯍꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯂꯣꯏꯅ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯗꯅ ꯑꯩ ꯀꯧ ꯂꯩꯔꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯁꯣꯝꯗꯅ ꯆꯤꯆꯦꯅ ꯐꯛꯄꯥꯏ ꯍꯦꯛꯏ ꯌꯥꯔꯣꯏ ꯅꯪ ꯃꯌꯥꯝꯕꯗꯨꯗꯤ ꯆꯥꯎꯃꯟꯈ꯭ꯔꯦ ꯐꯛꯄꯥꯏ ꯍꯦꯛꯇ ꯍꯥꯞꯄꯣ ꯐꯛꯄꯥꯏ ꯍꯦꯛꯇ ꯍꯥꯞꯄꯣ ꯃꯣꯏ ꯐꯛꯄꯥꯏ ꯈꯨꯠꯖꯥꯝꯁꯦ ꯐꯖꯅ ꯐꯩꯌꯦ ꯐꯛꯄꯥꯏꯒ ꯑꯗꯩꯗꯤ ꯁꯤ ꯀꯩꯕ ꯃꯌꯥꯡꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯆꯥꯝꯅꯕꯩ ꯊꯥꯕꯗꯤ ꯌꯥꯔꯣꯏ ꯊꯥꯕꯗꯤꯅꯦ ꯀꯩꯅꯣ ꯇꯧꯕ ꯆꯥꯎꯋꯦꯕ
Mama kana lao lại nó ấy lao khôi lạc của suy tên này chỉ có không khai em phá thì man thiên ấy chỉ lại ấy lấy rồi xí à để chứ thiên cái lấy rồi xí ấy đi bora đi nè bora hậu bên hậu gì chứ lúc cái bora hậu bả hậu vậy phải không ya nong su lai man kana si kale aina tholak tana thok torak pasedi nongo barza loi ta thare amara som na maning na kana kauri mama na lao ne kari khulak no khang dre ngasi khulak se ya me nam ta dre ai di ayuk ta ngana cha chaning bane ba cha ka ngana thong loi ban ngasi di pung mapan na cha gi sing thong na cha na loi bane dai di ai husband na no hai uni magi thok nyam ya da na dun changa ka thok e ma khai mari bu ta na ya khoi ka lei do bai lai te cha re nang su pambi du ma tieng do khut ja ma tore pandore ma ya mu yam na apha yam phing na lai nga si doi krong na kisan la ga lak ma lak ta mung khai ba pha dre khoi lai je amu han dore no ngai te sigai amu karam ka lak toi ma khang de nang gi lo hong ma doi la ge nang gi lo hong ba da nang gi lo hong ma doi la ge kai man da no ngai te amu karam ka una doi ma khang de nama tu pata ka lagi alo ya gate ka pan ni tra kui re la ka nong ta tore ngai lai da mi sin reng la tarak jeng le शक्तिमान लाए है debu ham nama Khi giờ có hai cái mà tao đi như thế là ये तुरे लोग ये लोग थोड़ा जाते हैं कुआरी लगे हो तब जी cái áo của sau lấy nung người có chính như thế này cái gì mà nãy giờ phải chắc cái rồi nhiều sao lại thôi còn sẽ giàu chiều liền à thế tôi trả thế tôi làm cái này tầm này tôi làm cái gì vậy bên lấy quan nào jum cái no gì tầm này tao hello ma'am jum jawre icha nu pa ga chatni na base yam sathi na wa ye mya sakhi bada su khara matek ama chatle amu orani am ka khalani khara matek am chale amu orani taruk talet lak oram ngani ma'am jiri lambi chat pas jamana kumthara ora tawise ba adai di amu khala e halak pada di mamang to ngala e ba adu su ahum mai rak ni mana ori se adai ma halak pada jum karam kan jau doi no jum chalase tum hai le ba ma se wa ba na loi le ba ko adai di jum jau ba ma se mama sangom thakke adai di sangom thaga ma se tum gare ai hojik cha ising thong ge tawre ba ko ai di chak cha roi sai ma gi o ba khot pa myam du dum ai se chak ka chaning ba pok tre ba ko aduna si ga Korean noodles to morok sa na spicy noodles to ina cha ge aduga mimi ma ka hapchare aduga hojik phut le ba ko adu mama hoi gina mama na ma su acham ba chaning ya iro lo ya aduga nga ba cha ma chi da tawa cha ge hai ba ko adu ma taw ga taw bi ya ge adadi yam ai blog se spice ko shalage bye bye yam sachi na ware ba ko video ka dam ning ba pop to isa se ware yam